Wari CHAPHU maikhaidagi AKONGCHANBA thoksomna tabinabagidmk taramna ookchari. Ngasi somuk nungairaba wari amamuk puduna lakchari. Pujarakliba wari asi mamang thakta mayamna yamna pamna tana bikhiba mamang thakta Thagatchari Amit Kumar Huidrombaki block number 2 hariba wari adugi season 2 ni. Lobirasi aiba Amit Kumar Huidrombaki block number 2 hariba wari asigi season 2 ahanba tangka. Thajadraba wari kayana khudong thiba kaya nangkraba Pisaksana Memorial Institute of Science tha amarom suti laukthokre. Marak asida school asida authority da aduki matik pressure lakle. School hongjarage haiba kaya amani itat tatana lakliba complain asi. Adubo hai singleba principal asinadi pukning phathabiduna thamli. Laibak thiba thogdok aduki wari wakhong adu miyamdadi icham chamba mawongda khanghanduna miyamgi pukningbu themjin biri. Wari kaya kaya principal amati school gi staff sing anambana khangnaribani. Adubo miyam mamangda phongba yadaba ama oibanina tumin leinare haiduni. Adubo marak asida school sigi boarding gi warden nupa ahum adudi sit nana haktheng nana anambana thengna hobu thogdok ngaktani. Warden ahum adugi manungda school sida khara kuina leirakpadi saitiamni. Mahaki matungda sajau amadi birjit punna changminnarakpani. Satyamdi school sigi chanabi pumba makhoi anidagi hena experience leire. Adubo makhoi ahumsu crime kaya asida chenaribra haibasidi kanana su hangludi amadi khanjilude. Somdana William di wheelchair aduda phamduna wari kaya ningsingli. Wari sing adugi manungda nungsi amadi mahaki marup sing adugi suyauri. Asumna phamduna leiringai mahaki mama adu changlai. Aduga asumna mama Santina hairi. Ibungo imungda changlasise. Chaksu thiba loiramabani. Nasado khara thuna phanaba chak ising matam chana chasi. Aduga hidak sing dusu niyom chumna chana naba. William nai. Changlagage aiga changkrasine nangbo nathanda lakpadu nungairoi wani ne. Asi haiduna wheelchair adu mama aduna inba hurai. Inna William na amuk makha tarai. Aidi ngahak mapanda hangchik langki tawraga chak tuoga amuk leirasu yai. Hidak to matam chana imana pijaning tawbani ne. Wari asi sana chakhum yaure. Aduga chakhumda mapa Stephen adusu ngaiduna leirami. Stephen hai. Charlo. Doctor nasu faradabani hairakpani. William na hai. Aigi sibo. William mapada yamna thajadana hanglai. Hairakpani ne. Kasu problem asoba natabanina thuna phani sini. Bone fracture ni. William mahaki wakhalda leiramba si mahak punsi supa soinairani haibo wakhal sini. Adubo ngasi tariba asida pungak ngakre. Naha oibagi haunabi kaya khangjedabaga loinana wakhal piksinba haibadu oibanina pakhattuna khallibani. Adubo mapagi wahi asida haraubaga loinana angakpa amasu phaujari. Adudi ai school amuk chatpa yarani ne. Mapa Stephen hai. School dusu soiba yaba nati. Adudi boarding da amuk imanaba singduga leiba phanglani. Asi haiduna momon tawraga chak adu huktuna chaba hokre. Adubo ngasai makai chak hauna charamba Stephen chap lepkre. Aduga mahaki nupi Santi di yenglai. Santi su mahaki mapuroibana yenglakliba mideng adu khangi. Macha asibo awafam dagi lanthorakpada ngairingai awafam oigadaba mafam aduda amuk leheningdabagi mitengni. Adubo machagi apamba asidadi makhoisu khanpham khangdre. Sengna hairabada school duda thokiba khotona adu makhoina pamdre. Tasengna school fawba honghanninglabani. Adubo William gi haksang phagataba amati chahi manglagadra khandaba sunati. Adum oinamak masagi punsi mangadabagi saruk chahi mangthokpana phare haiduna amuksu khali.
Wakhalsing asi William gi mama amati mapa ani sina kupna khanari. Matam khara hokre. Somda nupagi warden ahumtu asumna phone da wari sanari conference pinaduna. Satyam na hai. As talle tawrise. School class ama horani harise. Birjit na adune. Atay wa tokrone. Tawri bi irang to ay hainadrabani. Yumda suimana apamdu leheningdrabani. Sajaw na hai. Ado chahi suloi do kuitre. Tanbudi talebu ay chahi simadi khanglage. Adu ga toklage sini ay khalise. Saitiem na hai. Adu suyakta yaba natini. Tawri do phagi nateba. Phagi yaba matang su oidabanina. Arembada sire na khalo. Mangja doisi ay khoi khaktani. Sajaw na. Adu hausikpu kari upai lerike. Agreement loinamak school authority ga laina khrabanina chahi loidana resign to waibadusu rule gi wangmadanine. Birjit na hai. Is aikhoibu moida agreement laina khrena sum sifam nafam khangda leirosiro. Sajaw na hai. Adui nati. Aina haiti aikhoi tokcharage na oibe aba maram amatusu piba ngamloidabanina warasu wana chahi simadi khangba tari haiba. Samna hairabada aigi imungda problem leire khalo. Natraga asi ana yaure natraga taude yadaba thabak lalakanda aduda khaknatana tokpada mana manil naina roidabagi wani. Saitiamna as adudi hainudha nangsu. Tongningaga tongnindraga yauni. Moigi makhada thabak tongni haibasu leiti. Aigi apambabu school duda bhutna tamnadana satra phawba sirabasida aikhoina mafamduda leiba kire tokcharage haibada madudi yadradi aikhoibu apangbadawna amo bhutna tamna hanbadu thengnaru law haibaga chamanadro. Birjit na hai. Adu su sumini. Adu principal su phana phajana di hona jabani. Sigi matangse. Adu kamdawri no khanghodi. Hekta mathi phonglei. Matang asida saitiam wakhal ama ningsinglei. Aduga khonjal khara taptharap tawna hari. Adu ngai kone. Aidi amaromda pakat pasu yaurabani. Handaki chawna tamna reise. Birjit na. Nang di karike. Saitiam na. As aikhoi su chawbada amuk laknaba yauri tudi. Birjit na. Hera nangi dudi kiganbai wani. Kaimta su tawruba natabudubo. Asi hainaduna wari si samjinnare. Adubo makhoi ahumak asisu mabukchal amattadi sengnaba nate. Makhoi na tawruba thabak khudingmak amaga tamthoknade. Makhoi ahumak asina soirubo kaya adugi mahisu tapna phanglakhini. Asumna makhoi kol adu thamnare. Kol thamlaba matungda Birjit wakhal macha ama khali. As ai somungda sa tatna tawrisi. Aina chawbada haikiba laknakiba mayam adu magi thawaisina kauramdradi. Ai parak tani he. Asi haiduna makhutu makokta suru naiduna imungda changkhre. Adubo amamba marak asida musin muba migi sabal manba chawbagi thawai asidi leptuna adumak lehori. Birjit su thengle haiduna phamungduda changduna tungkre. Adubo chawbadi Birjit na boarding aduda halakpa ngaiduna laikre. Chayol ama hokre. Punna tharaga suti thakibadagi ngasi phawbada numit 50 mukti sujinkre. Adubo school gi academic season di kaiba yadabanina school adu amuk haunanaba notice su thokrabanina boarding da laiba satra sing adu laknaba horakne. Adubo lakliba sing adu upai leitraduna school gi class asitabu loidadi losilage khanna lakchaba ngaktani. Marak asida sinthangambadi naitom tare. Aduga pathau amadi yaimasu boarding asida changlakle. Ahanba changlakpa numit asidadi Misu pangyam yamdre. Aduna study di thoina tawhandre. Panthau amadi yaima maruk kaina kibagi awabadi phauri. Panthau as bit kalaiti kanam talang nadi punsi basu pau phongna ba adung ngomkhidre. My number du satkidre. William su kaya thajadre. Hawgat kankal aga phajana satpa ngamdri hai. Yaimana. Aikhoi ani khak. As aidi am taleda rent leirage hairusu babana yadre. Principal dusu phone tawraga babada hairami hai. Aikhoi school karaknaba aduda
Babasu adum hoi hai kramale. Pathona. Adune. Aigi suni. Asumna wari ding a hek sanare. Adubu somdadi. Sinthangamba mathan tangaire. Makoigi. Room number 6 ki mi asi panadi yambani. Adubu ngasidi makoi ahum khag ka asida leire. Anambana laknadre. Thengsilakpa matam oirakpadadi hanadagi hauna pathau hoiga kauna ngangnaraktabanina matomta tumnaba semsai. Somdana pathauga yaimaga tumkre. Sinthangambasu phamungda longna hippi. Mahaki hek mathakta paliba selling phel aduna huru huru ungbadu sum yengi. Adugu wakhal khali. Aibo lainina dilaure. Aiga tinaramba imanaba singsu loi sikre. Aingonda amu butuna hatugi tawradi ai kamai tawni. As kem tawroida. Aidi mangonda karimta phatabasu tawkhidabadubu asi haiduna matomta amuk sukhandukchari. Adubo thawai onkraba chawbadi masigi minung sisi leigadra. Leigani thajadi. Pendraba kawba mahak aduna khudum chankhiduna thengnaruba loinaruba pumba mahakidi laman khumphamni. Asumna sinthangamba adu haifeti tumtharure. Boarding asisu mi panglak lakpa oinadribanina hanadagi hena chi. Asumna uitharingi mikup asida makhoigi berenda aduda mi amana chatpa makhol thokpa haurakle. Sangkraba berenda adu hangat handa chatpa lepte. Aduga amuksu room number 6 mapa asida chap leptuna thong aduda kan namlai. Asumna sum tawrakba asina tan hek chanana sinthangambasi mikap phat thoglai. Mahakna mikap thoglakpa matam asidadi jiba panba amatagi makhol taramde. Mahakna tariba asi arap lambida thawriba gari ki makhol adu khaktani. Adubo makhoigi ka adugi thong aduda git namlakpa adu ahanba tabadadi kari sukhalamde. Atopa maphamda thokpa makhol oiramgani haina. Anirak ahumlak surakpa adudadi makhol adu mahaki manakongda mayek sengna tare. Mahakna hipliba bed asi thong lomda khara naksili. Aduga pathau amadi yaimana tumliba asina lapthoi. Maduna maram oiraga sinthangamba mangaksam adu thangatuna thong aduda yengi. Yaima amadi pathauti isi sina tumduna leiri. Sinthangambadi makhoina tumliba adu yengluraga onthorakpadadi thongjil adu khara khajik kaduna leiramle. Madu ubada uitharuba mamit adu khangsing single. Ka adu bulb thali haiduna su kangkhal manungdagi yenglakpa oibanina mamli tawri. Manungdagi loliba thong adu khara khajik kathokpagi maungda leiramba asidadi tapna humang mapi kare. Kimalladuna kumtharaga yenglugadabadu henna kire. Ngasi khakta laklaga amuk tamnaba haurabara khalakle. Kangkhal adu khajiktang haidoklaga mon mayada leiriba mahaki torchlight macha adu puthoktuna phat thanjili. Thongsin aduda. Thongsil adu adumak haifet kaduna leiri. Asumna sinthangamba munna yengsiloi. Matam aduda kari leiriba thongsil aduda migi khut amana khutsa mari manga adu tapna thindore. Aduga thongsil adu tap paisinkre. Matam duda sinthangamba mamai mamit adu bang sagalai. Kimanbagi pakhatpada amuktang kan laugi tawduna mamai adu amuksu laithorakpa matamdadi mahaki hek mamangda pathogduna chumdring leptuna leirambada khangprege khangi. Aduga kanna lauri. Pathogsu punna khangi. Aduga hakam chali pathogna asumna khumlai. Ai khangine he ngaurabra nangbo mihunga ayoine. Adubo sinthangamba kari su haide. Tumina sor thabet honduna pathobu yengduna lei. Pathogsu murum solaga pamungda kakhallaktuna changkhre. Somdadi sinthangambana pakhatpagi haige khalamba thongjinda ukhiba kaya adu tamge tawrambadu ngaihaktang sida kawkhre. Ningsinglikpa matamda
pathaudu amuk mahakna kawi. Pathau, pathau. Pathausu phamungda changkhida ngairibanina fat khumlai. Aduga singthangambana hangge tauraga kudombi adu thongjinda thili. Adubo matamsida thongjil adu hanagum lonsinduna leirambada hena angakpa oikre. Matamduda pathausu thau isa sadana hipthakre. Adubo singthangambadi pungak ngakre. Tasena kibadagi hendorактuna mafamsida sunglay maklay ninglaktre. Ngasi kaklakpasida thokliba angakba thogdoksida amuk sukali. Pathau na mapanda thokpagi oiramgani haina adubo amuk sukali. Hausikta tumhawa pathau na kamdawna leptuna amuk leiramliba. Aduga thongjillomdagi changlakpa oirasu uhawgani. Asumna sum khanjillubada amuksu henna kirakpadagi mahak phamung adudagi phuk hawgale. Aduga phaisup adu pairaga pathau hoigi bed aduda changsili. Aduga makhoigi manak hipthakre. Matam sidadi wakhal khara yangle. Aduga adumsu tumthakiba khanghaudre. Mathangi numitni makhagi grounda principal ga warden ahum siga leptuna wari sanari. Sibakantan hai. Aina harise no gyanto. Ya laudana ba yam kana honase. Aina su tawba yaba tawrisini. Maiba maibi kaya tawraga su yengthobani. Suti manungda mafamse. Aduga asigi kachinsida laisang masu sarabani. Aduna thoidokpu karimta thoglaroi. Aduga angangaita su wakhal yangnana wari saw. Asumna hairamlaga principal asi chatkre. Adubu lehoriba ahum asidi kibadi adum phauri. Aduga makhoi masel kanamtasu madu amata haidoknade. Amana amagi wa loinamak rosinai. Saitiam mayamgina maikon kharadi karan tagali. Naha oire haiduna khara nupida karan tawgali. Atay da tawbadagi hendorактuna school gi satri da faw karan marakta tawrubaga yawi. Adubo sajaudi masigumasi kaya yade. Aduna maram oiraga makhoi ani anamba matamda marai yenai mot chanade. Numidangi matamni. Saitiam mahaki phone aduda call wari sanari. Mahak khangnaba thoibiduga. Saitiam na hai. Ado ay handak chahi sidang loisilage. Aduga yumda gyan tana leirage. Ay sida sum leibis kisale. Thoibi na hai. Nupana bo kharasu khandu ukaino. Nupa wera sumafam sida amata yadine. Handak aikoi satra sikibado irai laina sikiba natene. Thoibi na hai. Aina haidi nangna karimta soiruba laluba nate. Kaidobagi pankida kirudoino. Nasada seksina layo. Kasu tawro. Jantra siba natro. Maikhen dhup loina liba natro. Nungti ki katho karisu tawro. Haijabagi wani. Thoibisu kharadi nungaiti. Karigida nungairuni. Mahaka nungsinajaba asina asumna lairabada. Asumna ngayak kol wari sanaramlaga adumak thamnakre. Saitiam di wakal mawon khanduna phamungda long hiple. Mahaki floor pareng asi hanadagi suhauna satra kaya laitabagi mathakta handag sutigi matung asidi amukka hena yamna laitre. Aduna pungsiksi. Asumna long na hiptuna lairingai koridor asida kanagumba ama chatpagi makhol tari. Madu mahak thoina khanjilude. Maramdi chatiba mi adu lairik paba mali murum soli. Adubo sum kusilakpa matamdadi mahak chingnaba ama phaurakle. Maramdi lakpada ngainari kananabo asumna lairik pagadoino haina. Lairik pafamsu ka manungda adum loina panaba ngaktanina kana oidoino khangdri. Ikhang khangudana saitiam chingnaba jara hengalai. Tuminna mahak phamung adudagi kumtharai. Aduga thong adu tapna machi amakak haidui. Matam aduda tung onthoktuna nupagi sabal manba ama berenda aduda leptuna leibadu ure. Manbabudi lairik ama paibagi non thaba mali. Kanano kaugadabasu hainadre. Aduna
ngayhakti septhaduna yengduna lei ngayhak leiraga nupa adu tapna lengba horakle tapna lengba horaklaga room number 6 adugi mapada chap lepi mahakna sumna lepkiba matam asida saitiam masa tangkhai adu thongjin mapanda septhaduna yengle aduga lepliba nupa aduna phat onthorakpa matamdati saitiam khangboi lakpoi thong adu phat thingjinduna manungda lei mihundu dang thuna chongli kaidoba yengluino kanano hanglamladi fani khana lei panthaba tawdana thong adu fat hangdoktuna kanano hange tawi adubo mi adudi leiramdre saitiam tongmang berenda aduda koyengli aduga room number 6 mapada lai matamduda thong hangduna adumak leirami kanano khangdadi khanglage haiduna thong adu hangdoktuna ka aduda changle adubo mahakna ka aduda changba matamdadi angakpa oikre ka aduda leiriba satra pumba isi sina loinamak tumduna leinari angangsing adubo masing subara haina amuksu yengbada madusu suri saitiam nakpana loikre loinana akiba supaure thaliba bulb sing adu loinamak muthat amlaga mahak ka adudagi thoglakle block si tumna khibaki tumin leina khre check mok launa khidre adubo mathaki floor aduda dang tawduna mi ama chatpugi makhol amuk tarakle handak mukti saitiam kanano khangdadi khanglage haiduna stair room da prap changsili stair aduda tapna mamai adu mathakta yengkatuna ka bahori mathakta chaliba mi adu hangat handa chatpa lepte loinana handak muksu ngarang ngangba makhol tari matam asida saitiam humang mapi karakle tasengna tamna rabra khale asumna sumlakpana mathaki floor yore matamduda berenda aduda mahakna ukhiba aduga hairap manana nupa ama leptuna lei nupa adusu tung onthoktuna lepli chalamba adusu mahak lakle khanglabra khangde chap lepkhre saitiam gi sahum khara phangbadagi nupa adu fat onthori adubo saitiam na haina singna wal marumda chenchenduna lumi aduga amuk nupa adu onthokkiba matamdadi saitiam amuk paktharap tauna changsilai asumna sum changsilakbana murum ngangduna leiriba nupa adu songsinduna namge tawi nupa adusu tungdagi kananoma songsilakle khangbada khangboi lakpoi lausilai ani maktu punna lauminnaduna leimaida tusinduna tai maduda khangboi lakpoi saurupna sajauna hari khangini sono subranangbo saitiam nai nangwere sajauna kuninga lo yesingre saitiam na athingbu sida kaidorino sajauna wari sariba wari sariba asi haiduna earfish aduda khudom bithili makoi ani pirol taithok tuna kumtharak na batawi sajauna mang thadun chali tungdana saitiamna adubo saitiam gi wakhal dadi khanjanare ngasaidagi mahakna uriba asibu mahaki marupsi oigadori para haina asumna chamam naringai lampak lomda yengthok lubada nupi amakhak masam mamangda loina thadaduna mamit namana khana yenglibadu ure madu ubada saitiam lawai luton satkiduna chap lepagalai masa adu thakni nungsin liri humba matamda samlang singtu haidokkiba matamdadi nokphet tawna leiba maliba adu chawbagi saktam yamna malaki warisigi mathangi ani suba part amuk ngaiminasi